Isana isabu thabak pijaba amadi skill development rob da hena mai onsen baya matangai fadaba ama oire hana wangkai esig MLA thangjam Arun Kumar na phongdokhrei wafam asing asi New Chekon Community Hall da pangthokpa numit mapani gi oiba usa classical silai school training program loishinbagi thoromda phongdokhibani People Development Society New Chekon asinduna pangthokkiba training program loishinbagi thorom aduda PDA gi secretary TH Birmangol amadi master trainer Salam Thoibisu Sarukya ke wangkai thongju Trigaw Haingang Kurai Amadia School dagi training taramangana Sarukya ke training aduda Sarukya kiba training singda MLA TH Arun Kumar na usa mechin singsu yanthok ke Sarukya kiba MLA thangjam Arun Kumar na PDA na sigumba nupi singi oiba training program ama senba ase yame phaba khongthang amane masina aikhoi ki oiba Firol Singh puthokpa ngambada natana senthok lambi ama su soidana oiba ngamgani Bharat ki Prime Minister Narendra Modi na MSME ama skill development da aheba biting sangduna scheme kaya hongdokle Hausikti isana isabu thabak pijaba habisida ahenba biting sangduna mana haizaba thabak singda mai onsinare telaba matam masigi manungda trainee singna product kaya puthokpa ngambase yamna phai haina mahakna makha takhe Audit tonganga couple country Japan, Korea, China, DCP, machine je pernah kami yang kita tadi तीन लोग लेकर करके मशीन कमी पे आ तीन लोग जो लोग लेकर करके मशीन कमी पे आ फिर तो कि नबी वो लेकर करके मशीन कमी पे आ आज जो चीज़ मुझे बड़ा स्टेट का होता है अंगांग जिससे हमारा चांस हुआ कि ये पहले ट्रेन तो